ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯁꯤ ꯀꯧꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤ ꯃꯄꯨꯡ ꯐꯥꯒꯠꯂꯛꯑꯕ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯃꯁꯛ ꯃꯇꯧ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦ꯫ ꯃꯁꯛ ꯃꯇꯧꯗ ꯂꯝ ꯌꯧꯅ ꯐꯖꯕ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛ ꯊꯧꯖꯥꯜ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯑꯣꯏꯅ ꯂꯥꯛꯏꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕ ꯆꯠꯅꯕꯤ ꯑꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯄꯥꯝꯖꯩ, ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯤꯡꯊꯧ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯅꯥꯄꯜ ꯍꯥꯏꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯍꯤꯛ ꯑꯃ ꯌꯥꯎꯔꯤ꯫ ꯃꯁꯤꯅꯅꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗ꯭ꯔꯤꯕ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤꯗ ꯎꯕꯗ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯀꯌꯥ ꯑꯃꯅꯤ꯫ ꯃꯁꯤꯁꯨ ꯃꯍꯥꯛꯅ ꯌꯥꯗꯦ꯫ ꯂꯩꯃ ꯑꯣꯏꯕ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯇꯦ꯫ ꯃꯍꯥꯛꯅ ꯄꯥꯝꯕꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯅꯥꯄꯜ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯃꯒ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤ ꯃꯍꯥꯛꯄꯨ ꯄꯣꯛꯄꯤ ꯃꯃꯥ ꯂꯩꯃꯒ ꯀꯣꯅꯨꯡꯒꯤ ꯂꯩꯇꯦꯡ ꯆꯪꯅ ꯁꯦꯝꯂꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯂꯥꯛꯏꯕ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ, ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ꯫ ꯅꯪꯅ ꯁꯤ ꯑꯃ ꯍꯦꯛ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯅꯪꯒ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯆꯥꯎꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯩꯅ ꯀꯅꯥꯁꯨ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤ? ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯋꯥꯔꯣ ꯏꯕꯦꯝꯃ? ꯅꯪꯕꯨ ꯌꯨꯝ ꯀꯩ ꯄꯥꯟꯗꯅ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯑꯩ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥ꯫ ꯑꯩꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯏꯃꯥꯅ ꯎꯕ ꯐꯪꯕꯤꯗ꯭ꯔꯦ꯫ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯑꯩꯅ ꯅꯪꯒꯤ ꯀꯣꯛ ꯃꯅꯨꯡꯗ ꯂꯩꯕ ꯋꯥꯗꯣ ꯀꯔꯝꯅꯗꯤ ꯈꯪꯒꯅꯤ? ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯍꯥꯏꯔꯛꯏ, ꯍꯣꯏ ꯏꯃꯥ, ꯑꯩ ꯋꯥꯈꯜ ꯈꯖꯤꯛꯇ ꯈꯜꯂꯛꯈꯤꯒꯦ꯫ ꯈꯜꯂꯨ ꯈꯜꯂꯨ, ꯏꯆꯥꯅ ꯋꯥꯈꯜ ꯈꯜꯂꯒ ꯈꯜꯂꯛꯄ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯌꯥꯔꯕꯅꯤ꯫ ꯂꯩꯃ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤ ꯋꯥꯈꯜ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯕꯗ ꯀꯔꯝꯅ ꯈꯟꯒꯅꯤ? ꯃꯍꯥꯛ ꯋꯥꯈꯜ ꯊꯣꯛꯇꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯌꯥꯝ, ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯑꯁꯤꯗ ꯆꯥꯡꯌꯦꯡ ꯑꯃꯈꯛ ꯇꯧꯒꯦ ꯍꯥꯏꯅ ꯅꯤꯡꯂꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯗ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯍꯜꯂꯒꯦ꯫ ꯃꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯃꯇꯧꯅꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯐꯝꯂꯤꯕ ꯅꯥꯀꯟꯂꯣꯝꯗ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯅ ꯇꯧꯔꯒ ꯂꯩ꯫ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯑꯩꯈꯣꯏꯁꯨ ꯂꯟ ꯊꯨꯝ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯦ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯔꯤ ꯋꯥꯠꯀꯦ ꯍꯥꯏꯕ? ꯂꯩꯁꯤ ꯉꯥꯡꯅꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯐꯝꯐꯝ ꯃꯃꯥꯡꯗ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯁꯤ ꯋꯥꯠꯂꯤ ꯋꯥꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕ ꯈꯛꯀꯤ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯅꯤꯔꯤꯕ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯃꯈꯛꯇ ꯇꯥꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯅꯪꯒꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯍꯥꯏꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯅꯪꯅ ꯀꯣꯛ ꯌꯥꯊꯣꯛꯄ ꯌꯥꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅꯗꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯣ? ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ꯫ ꯁꯤ ꯑꯃꯅ ꯌꯥꯅꯤꯡꯕ, ꯁꯤ ꯑꯃꯅ ꯌꯥꯅꯤꯡꯗꯕ ꯍꯥꯏꯕ ꯑꯃ ꯑꯃꯨꯛ ꯂꯩꯖꯗꯦ꯫ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯂꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ꯫ ꯑꯩꯒꯤ ꯀꯔꯤ ꯋꯥꯠꯀꯦꯅꯦ? ꯁꯅꯥ ꯂꯨꯄꯥ ꯀꯣꯅꯨꯡ ꯄꯤꯛ ꯊꯟꯅ ꯂꯩꯔꯤ꯫ ꯑꯁꯤ ꯋꯥꯠꯂꯦ ꯍꯥꯏꯔꯕꯁꯨ ꯂꯩꯕꯥꯛ ꯑꯃ ꯍꯦꯛꯇꯗ ꯂꯥꯟ ꯇꯥꯁꯤꯜꯂꯒ ꯑꯩꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯄꯨꯔꯛꯄ ꯌꯥꯏ꯫ ꯂꯥꯟꯐꯝ ꯈꯨꯗꯤꯡꯗ ꯃꯥꯡ ꯊꯥꯅ ꯆꯠꯂꯤꯕ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯀꯔꯤ ꯋꯥꯠꯀꯦ? ꯅꯤꯡꯊꯧ, ꯅꯪꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯊꯝꯕ ꯊꯧꯒꯜꯂꯣꯟ ꯑꯁꯦ ꯈꯖꯤꯛ ꯀꯥꯎꯔꯒ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯑꯁꯦ
लन थुम सना लुपाना लेप यादे इसा इउ फब खकना पुक्चल सेंबा मबुक फब नते युम पानबा हाइबसे पुक्चल खोजल तिनबा अमा चंगी नंगना हाइबो वाफमदो अैगी इचानुपीगी वा अमता तादना अैने याख्रे हाइना खलसी नंगी नचानुपा अदुगा अैगी इचानुपी असिगा कोना पुक्चल तिनद्रबा मतमदा मदुगी दायिता खुदिंगमक नहाकना पुबा ngamgadra होय मदो अै पुरगे अैगी इचानुपा असे निंगथौगी इचानुपी असे नत्रबदी लुहोंगलोय हाइना चप युंगना लेपख्रे अैना फना हारबसु महाक ताद्रे हौजिक अै करी तौनी खंग्रे हौजिक फाउबा नंगना हाइबा नचाना तादबा मतम अदुदा हयेंग वाइदी नंगना कमदौना नचानुपागी दायिता लौबा ngamgani होय ngame phare ngamdre phare adubu aigi ichanupigi khongthang adudi hongdokpa yaba nate mase yamna luba tangkak aman wakhal munna khalaga wangang adudi nangi na chanupi ado kauthoro ai mago wari sagi aduga wari pumba thoglani leibak amagi ningthau oiraga na chanupigi oiba wafam ama phauba nasan khongkham chena lepa ngamdaba nangumba amaga wari sarabadi khudingmak arubu wafam loina oiragani nangi na chanupi adubu oina kauthoro ai mago oina wari ase phazna sanaragi aigi ichanupa su yawrai makhoi ani se wari sana halaga yengjarani matam aduda khanglani makhoi ani se wakhal chanai chanade khanglani magi waduda leisigi mapaning thawado khajik phingkalai famlambadagi fukhagwalaga hairei nahaksu leibak amagi ningthawni aihaksu leibak amagi ningthawni ngasai makai nahakna aigi konung asida law khongduna haiba wasingdo aigi iyumda lakpa atithini haina khallaga ai phathaban adubu thogolon haiba ama leibani aina nafamda utliba thogolon asigumna nangnasu ifamda utfam thoi aduga kaishu leitaba ofam amagidam nangma haina sizinaribado yamna leibak macha tadaba lichat amani asi hairaga ngaihak tumina lei khonjal ado amu khara taptharaga hairei leibaki irang ama thokpagi wayelba aduga ichanupigi yamna luba khongthang asiga yamna chawna khenai aigi leibakta thokpa adudi aigi leibakni aina achumba ado soidana khangani adubu ngangnaribu wafam asidi aigi ichanupigi punchigi matangda masimadi aigi punchi nate ichanupigi ni aduna mana apamba ama tawba matamda aina mongonda thingba leite nangi na chanupa asiga aigi ichanupina luhongera luhongoigera ai khangde ichanupini yaradi makhoi ani luhongbada aina thingloi leibak pumjau thillaga yamna chawna hongani aduga aigi ichanupina wafam ase yadrabadi maduda nangi na chanupana kari haiba kari wasak sakhiba mado aini yengbagi mathau tade mapai bungogi asawba ado uba matamda leisi ngasai makhai yengduna leirambani makha tana makok yaudaba atopa leibaki ningthau aduna ahenba wa haudorakpa tarabadi mahaki mapa asigi asawba ase phathaba ngamlaroi haibasi mahakna khangi maram asina asum leplaga leirambadagi mapagi manakta changsilai babung asawba ado amukta phathabi babungna nachaigi wakhal khangmiba asina nachana hena thamoi penjari asi hairaga atopa leibaki ningthau aduda amu onchinduna haiki ipagumlaba lakliba mapung phaba 15 nipanba numit asida Rajkumar amadi ningthausingi oiba changeng ama pangthok jagadari numit aduda Rajkumar bu pubiraga changeng ase maipakna bo honahanbiyo changeng asida maipaklabadi maipaklibba misagado ayhak isana isagi bor oina khangani mahaki wafam ado tabada atopa leibaki ningthaudo makhoina soidana maipakani haiduna hairamlaga mafam adudagi chatkre ningthau adusu asawba khara fathare Rajkumari na haikibu wafam ado ningthau adusu tahauba maramna madugi matangda machanupida wahang hangba haurai ibema nahagna haikribu wafam adubu karino
ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯀꯔꯤꯁꯨ ꯄꯥꯎ ꯇꯥꯗꯦ꯫ ꯄꯥꯕꯨꯡ, ꯇꯞꯊꯕꯤꯌꯨ, ꯅꯆꯥꯅ ꯋꯥꯐꯝ ꯄꯨꯝꯕ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯂꯩꯁꯤꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯃꯥꯅ ꯈꯟꯈꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯏ, ꯚꯦꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥꯅꯦ? ꯑꯣꯏꯗꯁꯅꯨ ꯏꯃꯥ, ꯑꯣꯏꯗꯕꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯥꯡꯌꯦꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯌꯦꯡꯗꯧꯔꯤꯕꯁꯦ꯫ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯂꯒꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯥꯡꯌꯦꯡ ꯇꯧꯅꯤ꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯁꯨ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯔꯨꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤ ꯋꯥꯐꯝ ꯑꯗꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯃꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯍꯟꯅꯤꯡꯕꯁꯤꯡꯅ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯆꯠꯀꯗꯕ ꯅꯤꯌꯣꯝ ꯑꯍꯦꯟꯕ ꯍꯥꯏꯗ꯭ꯔꯤ ꯄꯥꯎ ꯐꯪꯕ ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯥꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯪꯂꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯤꯗ ꯏꯟꯒꯗꯕ ꯀꯥꯡꯂꯣꯟ ꯍꯥꯏꯗꯣꯛꯄ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯍꯥꯟꯅ ꯇꯥꯂꯣꯏ ꯑꯃ ꯂꯩꯈ꯭ꯔꯕ, ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯍꯌꯦꯡꯒꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯌꯥꯎꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯗ ꯌꯥꯎꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯕ ꯃꯁꯥꯅ ꯌꯥꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯄꯥꯎ ꯑꯁꯦ ꯇꯥꯔꯒ ꯆꯠꯀꯗꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯗꯨꯅ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯗꯨꯅ ꯍꯌꯦꯡꯒꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯣꯠꯅꯔꯤ꯫ ꯃꯁꯥꯅ ꯃꯁꯥꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯊꯥꯖꯔꯤ꯫ ꯃꯔꯝꯗꯤ ꯃꯁꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈꯔꯗꯤ ꯂꯥꯟ ꯈꯨꯗꯤꯡ ꯃꯥꯏꯊꯤꯕ ꯂꯩꯇ꯭ꯔꯕ ꯊꯥꯡ ꯇꯥꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯧꯁꯤꯡ ꯂꯩꯔꯕ ꯉꯥꯛꯇꯅ ꯑꯣꯏꯅ ꯇꯧꯏ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯣꯠꯅꯔꯤꯉꯩ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯩꯁꯤꯒꯤ ꯀꯣꯅꯨꯡꯗ ꯆꯠꯀꯗꯕ ꯈꯨꯗꯤꯡ ꯃꯐꯤ ꯃꯔꯣꯜ ꯐꯖꯕ ꯁꯦꯠ ꯆꯥꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯑꯃꯗꯤ ꯃꯥꯅ ꯉꯝꯖꯕ ꯑꯆꯥ ꯑꯊꯛ ꯑꯔꯪ ꯑꯔꯥꯛ ꯀꯌꯥ ꯑꯃ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯣꯡꯉꯥꯟꯕ ꯑꯗꯨꯗꯒꯤ 1 ꯂꯥꯛ 2 ꯂꯥꯛ ꯇꯧꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯐꯝ ꯐꯖꯅ ꯀꯣꯅꯨꯡꯗ ꯁꯤꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯅꯤꯡꯊꯧꯁꯤꯡꯅ ꯐꯝꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯇꯤꯛ ꯆꯥꯅ ꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝ ꯑꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯃꯥꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯅꯤꯡꯊꯤꯖꯅ ꯊꯝꯃꯤ꯫ ꯍꯥꯟꯅ ꯄꯨꯔꯛꯅꯕ ꯍꯥꯏꯗꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯂꯧꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯐꯖꯗꯕ ꯑꯃ ꯂꯩꯔꯤ꯫ ꯂꯩꯁꯤꯅ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛꯇ ꯐꯖꯕ ꯐꯤꯖꯪ ꯈꯜꯂꯒ ꯁꯅꯥ ꯃꯥꯅ ꯁꯦꯝꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯀꯣꯅꯨꯡꯒꯤ ꯋꯥꯡꯕꯗꯅꯤ꯫ ꯂꯩꯁꯤꯅ ꯍꯥꯏꯗꯨꯅ ꯉꯁꯤꯁꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯣ ꯑꯊꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯊꯣꯡ ꯁꯦꯟꯅꯕ ꯃꯤꯁꯨ ꯂꯩꯔꯅꯨ ꯍꯥꯏꯗꯨꯅ ꯂꯩꯍꯟꯗ꯭ꯔꯦ꯫ ꯂꯥꯛꯏꯕ ꯃꯌꯥꯝꯗꯣ ꯑꯣꯛꯅꯕ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯁꯤ ꯀꯝꯗꯧꯔꯤ? ꯐꯖꯕ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯄꯒꯤ ꯃꯍꯨꯠ ꯑꯃꯣꯠꯄ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯂꯤ꯫ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯅ ꯂꯩꯇꯦꯡꯒꯗꯕ ꯑꯗꯣ ꯍꯥꯃꯣꯛ ꯑꯃꯗꯤ ꯎꯠꯅ ꯑꯣꯏꯅ ꯂꯩꯇꯦꯡꯂꯤ꯫ ꯁꯝꯗꯨꯁꯨ ꯐꯖꯔꯕ ꯂꯩꯇꯦꯡ ꯀꯌꯥꯅ ꯂꯩꯔꯣꯡ ꯀꯌా ꯁꯦꯝꯗꯨꯅ ꯆꯤꯟꯒꯗꯕ ꯑꯗꯣ ꯏꯐꯥ ꯐꯥꯔꯒ ꯑꯃꯅ ꯑꯃꯗ ꯌꯦꯡꯊꯤꯅꯕꯒꯨꯝꯅ ꯏꯐꯟ ꯍꯦꯛ ꯐꯜꯂꯒ ꯂꯩꯔꯤ꯫ ꯃꯁꯥꯒꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯅꯤꯡꯊꯤꯅ ꯀꯦꯗ ꯍꯥꯃꯣꯛ ꯑꯃꯗꯤ ꯎꯠ ꯇꯩꯁꯤꯜꯂꯤ꯫ ꯃꯁꯥꯒꯤ ꯁꯛꯐꯝ ꯑꯗꯨꯗꯤ ꯃꯥꯡꯕ ꯅꯠꯇꯦ, ꯃꯄꯥꯜ ꯊꯣꯡꯒꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯂꯩꯇꯦꯡ ꯑꯗꯣ ꯈꯛꯇ ꯎꯠꯊꯣꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛ ꯂꯣꯏꯁꯤꯟꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯃꯥꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯐꯥꯎꯕ ꯑꯃꯗꯤ ꯂꯥꯛꯀꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯕ ꯐꯥꯎꯕꯗ ꯊꯣꯡ ꯑꯗꯣ ꯑꯗꯨꯃꯛ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯃꯈꯣꯏꯗ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝꯕꯨ ꯇꯣꯜꯂꯕꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯅꯅꯥꯏꯒꯤ ꯑꯁꯣꯏꯕ ꯄꯨꯝꯕ ꯉꯥꯛꯄꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯇꯥꯛꯄꯤꯔꯝꯕ ꯋꯥꯐꯝ ꯈꯔꯗꯪ ꯄꯥꯎꯗꯝꯖꯒꯦ꯫ ꯃꯗꯨꯗꯤ ꯃꯌꯥꯝꯅ ꯆꯥꯡꯌꯦꯡ ꯑꯁꯦ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯥꯡꯌꯦꯡ ꯑꯁꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯥꯃꯛ ꯂꯦꯡꯊꯣꯔꯛꯂꯒ ꯋꯥꯐꯝ ꯈꯔꯗꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯍꯟꯖꯒꯦ꯫ ꯃꯁꯤꯅ ꯍꯦꯟꯅꯕꯨ
ꯃꯌꯥꯝꯅ ꯈꯣꯏꯗꯥꯒꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯈꯟꯖꯩ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯗꯣ ꯊꯥꯛ ꯑꯃꯗ ꯂꯩꯕ ꯃꯔꯝꯅ ꯀꯥ ꯍꯦꯟꯅ ꯂꯥꯡꯕ ꯑꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯕꯨꯛꯇ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ, ꯃꯗꯨꯅ ꯐꯩ, ꯃꯥꯒꯤ ꯃꯁꯛ ꯐꯖꯕꯗꯣ ꯌꯦꯡꯂꯒ ꯆꯥꯡꯌꯦꯡꯗꯣ ꯇꯧꯔꯗꯤ ꯆꯥꯡꯌꯦꯡꯒꯗꯣ ꯃꯥꯏ ꯂꯣꯏꯅ ꯄꯥꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯕꯨꯛꯇ ꯈꯜꯂꯒ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯑꯒ ꯃꯌꯥꯝꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯨ ꯑꯣꯜꯂꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯅꯔꯝꯕ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯑꯃꯨꯛ ꯀꯥꯏꯔꯛꯏ꯫ ꯂꯩꯁꯤꯕꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯅꯤꯡꯂꯝꯕꯁꯤꯡꯗꯣ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯋꯪ ꯂꯥꯎꯅ ꯀꯥꯏꯔꯛꯇꯨꯅ ꯂꯣꯏꯅ ꯍꯥꯡꯂꯤꯕ ꯊꯣꯡ ꯑꯗꯣꯝꯗ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯌꯥꯝꯅ ꯐꯖꯅ ꯌꯦꯡꯂꯝꯕ ꯑꯗꯣ ꯍꯥꯃꯣꯛ ꯇꯩꯕ ꯂꯩꯁꯤꯒꯤ ꯇꯧꯁꯤꯟꯅꯕ ꯁꯛꯐꯝ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯂꯩꯁꯤ ꯃꯊꯟꯇ ꯁꯣꯜꯂꯛꯏ꯫ ꯃꯁꯤꯅꯤ ꯅꯈꯣꯏꯒꯤ ꯄꯨꯛꯆꯦꯜ, ꯅꯈꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯃꯄꯥꯜꯊꯣꯡꯒꯤ ꯐꯖꯕ ꯑꯁꯤ ꯈꯛꯇꯅꯤ ꯅꯈꯣꯏꯅ ꯈꯣꯏꯗꯥꯔꯤꯕ ꯑꯁꯤ꯫ ꯑꯩꯒꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝꯗꯣ ꯈꯨꯗꯛꯇ ꯈꯣꯏ ꯃꯍꯨꯝ ꯀꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯀꯥꯏꯈꯤ꯫ ꯉꯁꯤꯅ ꯂꯣꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯋꯥ ꯌꯥꯝꯒꯗꯕ ꯋꯥ ꯉꯥꯡꯂꯔꯣꯏ꯫ ꯅꯣꯏ ꯀꯅꯥ ꯂꯩ? ꯄꯥꯕꯨꯡꯗ ꯍꯥꯏꯌꯨ, ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯆꯥꯅ ꯊꯛꯅꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯍꯟꯈꯣ꯫ ꯃꯤ ꯑꯃꯒꯤ ꯁꯛꯐꯝ ꯑꯗꯨꯒ ꯃꯤ ꯑꯃꯒꯤ ꯄꯨꯛꯆꯦꯜ ꯂꯦꯞꯀꯅꯨ ꯍꯥꯏꯅ ꯍꯥꯏꯈꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ꯫ ꯂꯩꯇꯦꯡꯈꯛꯅ ꯂꯩꯁꯤꯒꯤ ꯃꯁꯛ ꯐꯖꯍꯟꯕ ꯅꯠꯇꯦ, ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯅ ꯐꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯁꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ, ꯃꯣꯠꯂꯕ ꯁꯝ ꯑꯃꯗꯤ ꯍꯥꯃꯣꯛ ꯇꯩꯕ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯣꯏꯅ ꯄꯨꯔꯛꯄꯅꯤ, ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯥꯗ ꯃꯣꯠꯂꯝꯕ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯃꯇꯝ ꯆꯪꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯛꯏ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯃ ꯈꯜꯂꯛꯏ, ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯆꯥꯡꯌꯦꯡ ꯃꯈꯜ ꯃꯈꯜ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯕꯣꯔ ꯑꯁꯤ ꯈꯜꯂꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯃꯆꯥꯅꯨꯄꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯁꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯤꯖꯣꯜ ꯍꯣꯡꯗꯨꯅ ꯑꯃꯣꯠꯄ ꯃꯐꯤ ꯁꯦꯠꯂꯒ ꯃꯤꯆꯝ ꯑꯃ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯁꯨꯝ ꯀꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯂꯒ ꯆꯠꯄꯒ ꯃꯍꯥꯛꯄꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯄꯨ ꯂꯥꯞꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯍꯥꯏꯅ ꯁꯦꯟꯅꯗꯨꯅꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯑꯍꯜ ꯑꯃ ꯂꯥꯞꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯦ꯫ ꯑꯁꯣꯟꯕ ꯑꯗꯨ ꯎꯕꯗ ꯃꯤꯅꯨꯡꯁꯤ ꯑꯃ ꯐꯥꯎꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯏ, "ꯑꯕꯣꯛ, ꯑꯕꯣꯛ ꯅꯊꯟꯇꯔꯣ ꯁꯤꯗ ꯂꯥꯛꯏꯕꯁꯦ? ꯀꯗꯥꯏ ꯌꯧꯒꯗꯕ ꯑꯣꯏꯔꯕꯅꯣ?" "ꯍꯥ, ꯑꯩꯕꯨꯔꯥ? ꯏꯊꯟꯇꯅꯤ꯫ ꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕ ꯂꯩꯀꯥꯏꯗꯣ ꯑꯗꯨꯗ ꯌꯧꯒꯗꯕꯅꯤ꯫ ꯑꯔꯨꯝꯕ ꯄꯣꯠꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤ꯫ ꯀꯨꯏꯔꯣꯏꯗ, ꯑꯕꯣꯛ ꯃꯇꯦꯛ ꯃꯇꯦꯛ ꯊꯥꯡꯂꯒ ꯑꯗꯨꯝ ꯆꯠꯀꯗꯧꯕꯅꯤ꯫ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩꯁꯨ ꯎꯗꯦ, ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯕꯣ?" "ꯑꯕꯣꯛ, ꯑꯩꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯠꯇꯦ, ꯑꯇꯣꯞꯄ ꯈꯨꯟꯗꯒꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯥꯎꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯕꯣꯛꯄꯨ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯈꯥꯎ ꯑꯁꯤꯁꯨ ꯐꯅ ꯌꯥꯝꯅ ꯆꯥꯎꯏ, ꯂꯨꯝꯒꯗꯕ ꯌꯥꯝꯅ ꯃꯥꯜꯂꯤ." "ꯑꯩꯁꯦ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯇꯦꯛꯄ ꯆꯠꯂꯨꯕ, ꯑꯁꯤ ꯑꯃꯨꯛ ꯌꯣꯟꯗꯣꯏꯅꯤ, ꯑꯕꯣꯛꯀꯤ ꯊꯕꯛꯅꯤ꯫ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯣꯏꯅꯣ?" "ꯑꯩꯗꯤ ꯁꯤꯗ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ꯫ ꯑꯕꯣꯛꯅ ꯋꯥꯅ ꯂꯥꯛꯄꯗꯣ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯑꯕꯣꯛ ꯂꯥꯛꯑꯣ, ꯑꯩ ꯈꯥꯎꯁꯦ ꯄꯨꯔꯛꯑꯒꯦ, ꯑꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ." "ꯌꯥꯔꯅꯤ, ꯑꯩꯅ ꯆꯠꯄꯗꯤ ꯃꯇꯦꯛ ꯑꯃꯈꯛꯇꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯁꯨ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯃꯛ ꯊꯥꯡꯕꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯁꯨ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫
ꯃꯍꯥꯛ ꯂꯥꯛꯇꯧꯕꯁꯨ ꯀꯨꯏꯔꯔꯣꯏ. ꯃꯍꯥꯛ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯕꯣꯛ ꯃꯇꯦꯛ ꯃꯇꯦꯛ ꯊꯥꯡꯂꯒ ꯆꯠꯈ꯭ꯔꯒꯦ. ꯏꯁꯨ ꯅꯨꯄꯤ, ꯅꯪꯕꯨ ꯊꯕꯛ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯅꯍꯥꯛꯀꯤ ꯊꯕꯛ ꯊꯦꯡꯒꯅꯤ. ꯆꯠꯂꯣ. ꯀꯅꯥ ꯑꯃꯠꯇ ꯂꯣꯏꯅꯔꯛꯄꯁꯨ ꯎꯗꯦ. ꯌꯨꯝꯗ ꯍꯟꯕꯗ ꯑꯃꯨꯛ ꯃꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛ ꯆꯦꯛꯁꯤꯟꯕꯤꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯗ ꯂꯩꯁꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯤ. ꯑꯃꯨꯛꯁꯨ ꯍꯟꯅ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯕꯣꯛ ꯂꯥꯛꯑꯣ. ꯏꯁꯨ ꯅꯨꯄꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯃꯇꯦꯛ ꯑꯃ ꯄꯣꯠꯆꯦ ꯄꯨꯕꯤꯔꯒꯦ, ꯑꯗꯨꯒ ꯆꯠꯂꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯅꯝꯗꯅ ꯄꯣꯠ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯄꯥꯏꯔꯒ ꯊꯥꯡꯉꯤ. ꯃꯈꯨꯠ ꯅꯥꯝꯃꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯁꯝꯕꯤꯔꯤ. ꯑꯍꯜ ꯑꯗꯨꯁꯨ ꯂꯩꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯗ ꯏꯁꯨꯁꯦ. ꯑꯗꯨꯝꯅ ꯑꯗꯨꯝ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯁꯛ ꯑꯣꯏꯌꯨꯀꯣ. ꯑꯕꯣꯛ. ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯇꯣꯞꯄ ꯋꯥꯔꯤ ꯈꯔ ꯁꯥꯔꯒ ꯑꯁꯨꯝ ꯆꯠꯂꯤ. ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ, ꯑꯕꯣꯛ. ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯏꯁꯨ ꯅꯨꯄꯥ ꯂꯥꯛꯑꯦꯗꯅ. ꯂꯥꯛꯑꯣꯅꯦ, ꯅꯪꯅꯦ ꯑꯩꯅ ꯂꯥꯛꯄ ꯉꯥꯏꯔꯤꯕꯁꯦ. ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ. ꯑꯩꯁꯨꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯆꯦꯜꯂꯛꯏꯅꯤ. ꯈꯤꯇꯪ ꯈꯨꯠꯀꯁꯦ ꯆꯥꯝꯊꯣꯛꯄꯒ ꯅꯠꯇꯦ, ꯂꯧꯕꯨꯛꯇꯒꯤꯅꯤ ꯑꯩꯅ ꯁꯤꯗ ꯆꯦꯜꯂꯛꯏꯁꯦ. ꯇꯞꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ? ꯑꯉꯥꯎꯕꯁꯤꯗꯤ ꯅꯁꯥꯗꯣ ꯍꯦꯟꯅ ꯋꯥꯅꯕ ꯁꯤꯜꯂꯤꯅꯦ ꯃꯁꯦ. ꯂꯩꯁꯤꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯣꯠꯇꯣ ꯃꯈꯥꯗ ꯊꯝꯃꯤ. ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯣꯛꯂꯒ ꯂꯩꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯏ. ꯏꯁꯨ ꯅꯨꯄꯤ, ꯃꯥꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯁꯨ ꯅꯨꯄꯥ ꯍꯥꯏꯕꯗꯣ. ꯏꯁꯨ ꯅꯨꯄꯥ, ꯁꯤꯅꯅꯦ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕ ꯑꯣꯟꯊꯣꯛꯅ ꯊꯃꯣꯏ ꯆꯥꯎꯈ꯭ꯔꯕ ꯏꯁꯨ ꯅꯨꯄꯤꯅꯤ. ꯑꯩꯅ ꯄꯣꯠꯆꯦ ꯄꯨꯕꯒ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯒꯅꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦ ꯍꯥꯏꯔꯤꯕꯅꯤ. ꯌꯦꯡꯉꯣꯏ ꯏꯁꯨ ꯅꯨꯄꯤ, ꯏꯁꯨꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧꯁꯦ ꯑꯕꯣꯛ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏ. ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯇꯟꯖꯥ ꯌꯥꯎꯔꯗꯤ ꯑꯩ ꯄꯥꯡꯒꯦ. ꯏꯁꯨꯅꯅꯦ ꯋꯥꯕꯤꯗꯨꯅ ꯁꯤ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ. ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯅꯨꯄꯥ ꯂꯥꯛꯑꯕꯅꯤꯅ ꯃꯥꯅ ꯃꯔꯥꯏꯅ ꯊꯥꯡꯂꯒ ꯆꯠꯆꯔꯅꯤ. ꯅꯪꯕꯨ ꯊꯕꯛ ꯌꯥꯝꯅ ꯊꯦꯡꯉꯕ꯭ꯔꯣ? ꯊꯦꯡꯗ꯭ꯔꯤꯌꯦ ꯑꯕꯣꯛ. ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯊꯦꯡꯗ꯭ꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯄꯣꯠꯆꯦ ꯏꯁꯨ ꯅꯨꯄꯥ ꯄꯨꯔꯛꯑꯁꯅꯨ. ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯈꯤꯁꯤ. ꯏꯁꯨꯅ ꯋꯥꯕꯤꯕꯒꯤ ꯑꯕꯣꯛꯁꯨ ꯏꯁꯨꯗ ꯀꯩꯅꯣꯝꯇ ꯄꯤꯖꯒꯦ. ꯑꯕꯣꯛꯀ ꯋꯥꯔꯤꯁꯨ ꯁꯥꯁꯤꯅꯦ. ꯑꯕꯣꯛ, ꯑꯗꯨꯒꯤꯗꯤ ꯌꯥꯔꯅꯤ. ꯑꯩ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯅꯤ. ꯑꯗꯨꯗ ꯃꯇꯥꯡ ꯆꯥꯕꯗ ꯆꯪꯉꯛꯑꯒꯦ. ꯉꯁꯤ ꯑꯁꯤꯅ ꯃꯇꯥꯡ ꯆꯥꯔꯕꯅꯤꯅꯦ ꯏꯁꯨ ꯅꯨꯄꯤ. ꯑꯕꯣꯛꯀꯤ ꯌꯨꯝꯗꯣ ꯃꯣꯠꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯅꯪꯕꯣ? ꯑꯕꯣꯛ, ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ. ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯕꯣꯛꯀ ꯆꯠꯂꯁꯤ. ꯏꯁꯨꯒ ꯁꯥꯒꯗꯕ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯂꯩ. ꯏꯁꯨ ꯅꯨꯄꯥ, ꯅꯪ ꯃꯁꯤ ꯄꯨꯔꯛꯑꯣꯀꯣ. ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯔꯝꯂꯒꯦꯀꯣ. ꯍꯣꯏ ꯑꯕꯣꯛ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯅ ꯄꯣꯠ ꯑꯗꯨ ꯊꯥꯡꯒꯠꯈ꯭ꯔꯦ. ꯂꯩꯁꯤꯁꯨ ꯑꯍꯜ ꯑꯗꯨꯒ ꯆꯠꯄ ꯍꯧꯏ. ꯑꯍꯜ ꯑꯗꯣ ꯆꯠꯄ ꯍꯧꯔꯒ ꯋꯥꯔꯤꯁꯨ ꯁꯥꯕ ꯍꯧꯔꯛꯏ. ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩꯁꯨ ꯍꯪꯗꯦ, ꯏꯁꯨꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡ ꯂꯩꯁꯤ ꯀꯧꯏ ꯑꯕꯣꯛ. ꯌꯥꯝꯅ ꯐꯖꯩꯅꯦ. ꯏꯃꯥ ꯕꯕꯥꯗꯤ ꯂꯣꯏꯅ ꯂꯩꯔꯤꯕꯣ? ꯂꯣꯏꯅ ꯂꯩꯔꯤ. ꯑꯕꯣꯛꯀꯤ ꯌꯨꯝꯁꯤꯕꯨ ꯀꯌꯥꯝ ꯂꯥꯞꯀꯦ? ꯀꯌా ꯂꯥꯞꯄ ꯌꯨꯝ ꯅꯠꯇꯦ. ꯈꯔ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯦꯗ. ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯔꯦ. ꯑꯍꯜ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯔꯦ. ꯂꯥꯛꯏꯕ ꯅꯨꯄꯥ ꯑꯗꯨꯒꯁꯨ ꯂꯩꯁꯤꯒ ꯁꯛꯈꯪꯅꯍꯜꯂꯝꯃꯤ. ꯑꯩꯒꯤ ꯃꯤꯡ ꯄꯥꯃꯦꯜ ꯀꯧꯏ. ꯑꯧ, ꯑꯩꯒꯤꯅ ꯂꯩꯁꯤ. ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯒ ꯃꯈꯣꯏꯁꯨ ꯊꯣꯛꯂꯛꯂꯤ.
ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯗꯣ ꯂꯩꯁꯤꯒ ꯄꯥꯃꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄ ꯑꯣꯏꯔꯕꯅꯣ? ꯅꯍꯥꯟ ꯃꯈꯩꯁꯨ ꯂꯥꯛꯄ ꯎꯗꯦ꯫ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯅꯣꯏ ꯁꯤꯁꯦ ꯌꯧꯗ꯭ꯔꯤꯀꯥꯟꯗ, ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯌꯧꯁꯤꯜꯂꯛꯑꯕ꯫ ꯑꯣ, ꯍꯌꯦꯡꯈꯩꯁꯨ ꯑꯗꯨꯝ ꯂꯥꯛꯇꯣꯏꯔꯣ? ꯀꯩꯒꯤꯅꯣ ꯑꯗꯣ ꯍꯪꯉꯤꯗꯤ? ꯁꯨꯝ ꯍꯪꯕꯅꯤꯗ, ꯁꯛ ꯈꯪꯅꯔꯗꯤ ꯊꯦꯡꯅꯔꯁꯨ ꯀꯧꯕ ꯑꯗꯨꯝ ꯌꯥꯏꯗꯅ꯫ ꯂꯥꯛꯄ ꯌꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯂꯤ꯫ ꯂꯩꯁꯤꯗꯤ ꯄꯥꯃꯦꯜꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯁꯤꯁꯨ ꯈꯨꯜ ꯑꯁꯤꯗ ꯇꯣꯏꯅ ꯂꯥꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯏꯍꯨꯜ ꯑꯃ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯗꯣ ꯆꯤꯝꯕꯥꯜꯗ ꯀꯥꯡꯂꯛꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯂꯩꯁꯤ ꯑꯃꯗꯤ ꯄꯥꯃꯦꯜ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯄꯥꯃꯦꯜꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯣ꯫ ꯑꯩ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯑꯁꯦ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯨꯠꯅ ꯑꯃ ꯑꯣꯏꯕꯤꯒꯗꯕ, ꯑꯩꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯆꯩꯁꯨ ꯑꯣꯏꯅ ꯉꯥꯛꯄꯤꯒꯗꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯅ ꯅꯍꯥꯛ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ꯫ ꯅꯍꯥꯛ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯑꯣ꯫ ꯅꯍꯥꯛꯅ ꯈꯟꯕꯒꯤ ꯃꯇꯝ ꯂꯧꯔꯕꯁꯨ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯗꯣ ꯇꯥꯔꯒ ꯂꯩꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯑꯩ ꯑꯁꯤꯅ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯀꯔꯝ ꯇꯧꯅꯤ? ꯑꯩꯁꯨ ꯂꯥꯏꯔꯕ ꯃꯤꯁꯛꯅꯤ, ꯅꯪꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ꯫ ꯂꯥꯏꯔꯕ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗꯅꯤ꯫ ꯂꯩꯁꯤ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯪꯂꯛꯏ, ꯑꯩꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯝ ꯇꯧꯕ? ꯄꯥꯃꯦꯜ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯤꯕ ꯑꯁꯨꯝꯅ ꯊꯦꯡꯅꯔꯝꯂꯣꯏ꯫ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯉꯤ ꯅꯪꯁꯦ꯫ ꯂꯩꯁꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯃꯦꯜꯗ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯗ ꯇꯧꯈꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨꯃꯛ ꯇꯧꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯃꯛꯅ ꯃꯍꯥꯛꯅ ꯄꯥꯃꯦꯜꯗ ꯍꯥꯏꯔꯛꯏ, ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯣ꯫ ꯑꯩꯒꯤ ꯌꯨꯝꯗ ꯅꯍꯥꯛ ꯍꯌꯦꯡ ꯂꯥꯛꯑꯣ꯫ ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯌꯨꯝ ꯈꯪꯗꯦ, ꯑꯗꯨꯅ ꯑꯩꯗꯤ ꯀꯔꯝꯅ ꯂꯥꯛꯀꯅꯤ? ꯂꯩꯁꯤꯅ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒꯤ ꯂꯥꯏꯔꯕ ꯌꯨꯝ ꯑꯃ ꯃꯥꯒꯤ ꯌꯨꯝꯅꯤ ꯍꯥꯏꯅ ꯇꯥꯛꯁꯤꯜꯂꯤ꯫ ꯌꯨꯝꯗꯣ ꯈꯪꯂꯕ ꯇꯨꯡꯗ ꯄꯥꯃꯦꯜꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯊꯧꯔꯝ ꯇꯧꯗꯧꯕꯒ ꯂꯩꯒꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯌꯦꯡ ꯀꯧꯔꯤꯕꯁꯤꯕꯣ? ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯂꯩ꯫ ꯍꯌꯦꯡ ꯑꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯣ ꯎꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯅꯠꯇꯕ꯭ꯔꯥ? ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ, ꯅꯪꯅ ꯈꯟꯅꯤꯡꯕ ꯑꯃ ꯈꯜꯂꯣ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯤ꯫ ꯂꯩꯁꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯤ꯫ ꯃꯈꯣꯏꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯕ ꯋꯥꯐꯝꯅꯤ, ꯀꯗꯥꯏꯗꯕꯨ ꯆꯦꯟꯐꯝ ꯂꯩꯔꯤ? ꯍꯌꯦꯡ ꯑꯁꯦ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯐꯝꯗ ꯎꯠꯈꯤꯕ ꯁꯛꯐꯝ ꯑꯗꯨꯃꯛ ꯑꯩꯅ ꯃꯉꯣꯟꯗ ꯎꯠꯄ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯗ ꯅꯠꯇꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯦꯡꯂꯒ ꯂꯥꯛꯄ ꯃꯤꯑꯣꯏ ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯅ ꯈꯟꯒꯅꯤ꯫ ꯃꯍꯥꯛ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯊꯥꯖꯕ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯡ ꯄꯥꯟ ꯅꯥꯏꯕ ꯃꯤꯑꯣꯏꯕ ꯃꯄꯣꯛꯅꯤ, ꯑꯩꯅ ꯍꯦꯛꯇ ꯃꯍꯥꯛꯄꯨ ꯂꯦꯞꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯊꯧꯔꯝ ꯑꯗꯣ ꯈꯔ ꯁꯤꯜꯂꯨ꯫ ꯐꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃ꯫ ꯂꯩꯁꯤ ꯑꯃꯨꯛꯁꯨ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯥꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯍꯥꯏꯕꯕꯨ ꯍꯌꯦꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯅꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯊꯝꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯤꯜ ꯂꯥꯡꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯂꯩꯁꯤ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯃꯦꯜꯁꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ꯫ ꯄꯥꯃꯦꯜꯅ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯕ ꯃꯇꯝ ꯑꯗꯨꯗ ꯑꯀꯣꯏꯕ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯧꯕ ꯍꯧꯔꯛꯏ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?
ꯂꯩꯁꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯃꯦꯜꯗꯤ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯀꯔꯤ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯈꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ? ꯃꯁꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝ ꯇꯥꯛꯀꯅꯤ ꯍꯥꯏꯕꯗꯣ꯫ ꯃꯤ ꯑꯃꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝ ꯑꯗꯣ ꯎꯔꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯇꯝꯃꯨ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯄꯥꯃꯦꯜ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯅꯪ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯗ ꯅꯪꯒꯤ ꯃꯄꯥꯜꯊꯣꯡꯒꯤ ꯑꯣꯏꯕ ꯁꯛꯐꯝ ꯑꯗꯣ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯗꯥꯏꯗꯅꯣ? ꯑꯉꯥꯡ ꯃꯆꯥ ꯌꯥꯝꯅ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤ꯫ ꯌꯥꯔꯦ, ꯅꯪꯗꯤ ꯑꯩꯅꯕꯨ ꯇꯧꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯗꯧꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯅꯥꯏ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯩꯁꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯃꯦꯜ ꯏꯉꯛ ꯉꯛꯅ ꯁꯣꯜꯂꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ? ꯃꯤ ꯂꯥꯛꯏꯁꯦ ꯐꯤꯗꯥ ꯑꯃꯠꯇꯁꯨ ꯄꯤꯔꯒ ꯐꯝꯍꯟꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯨꯛ ꯍꯧꯅꯔꯒ ꯏꯃꯨꯡ ꯆꯦꯟꯁꯤꯟꯈꯤꯕꯗꯒꯤ ꯊꯣꯛꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯖꯣꯜꯗ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄ ꯑꯗꯣ ꯄꯥꯃꯦꯜꯅꯁꯨ ꯎꯔꯦ꯫ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯉꯁꯤ ꯎꯔꯤꯕ ꯁꯛꯐꯝꯁꯤꯡ ꯑꯁꯤꯒ ꯅꯍꯥꯟ ꯃꯈꯩ ꯎꯔꯤꯕ ꯁꯛꯐꯝ ꯑꯗꯨꯒ ꯈꯔ ꯈꯤꯠ ꯈꯦꯠꯅꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯣ ꯊꯣꯛꯂꯛꯇꯨꯅ ꯂꯩꯁꯤꯗ ꯃꯀꯣꯛ ꯅꯣꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯏꯕꯦꯝꯃ꯫ ꯀꯧꯔꯤꯕ ꯃꯤꯡꯒꯧ ꯑꯗꯣ ꯄꯥꯃꯦꯜ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯉꯛꯄ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯃꯃꯥꯡꯗ ꯃꯁꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯒ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯃꯈꯨ ꯈꯨꯗ ꯀꯨꯜꯂꯒ ꯃꯀꯣꯛ ꯑꯗꯣ ꯅꯣꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯆꯥꯏꯕꯦꯝꯃ꯫ ꯂꯩꯁꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯩꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯈꯜꯂꯛꯄ ꯕꯣꯔ ꯑꯗꯣ ꯅꯍꯥꯛꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤ ꯇꯥꯡꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯈꯛꯇꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯣꯏꯗꯦ꯫ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯐꯝ ꯈꯛꯇꯅ ꯁꯨꯝꯍꯠꯄ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯇꯝ ꯈꯔ ꯈꯛꯇꯒꯤꯅꯤ꯫ ꯑꯁꯦꯡꯕꯗꯤ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ꯫ ꯅꯍꯥꯛꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯅꯪꯅ ꯄꯥꯝꯖꯕ ꯂꯝꯕꯤ ꯑꯗꯨꯗ ꯄꯤꯔꯕꯅꯤ꯫ ꯄꯥꯃꯦꯜ ꯑꯗꯨꯃꯛ ꯀꯨꯜꯂꯒ ꯂꯩꯕ ꯑꯗꯨꯗ ꯂꯩꯁꯤꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨ꯫ ꯄꯥꯃꯦꯜ ꯑꯗꯨꯗꯤ ꯍꯧꯒꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯉꯛꯄꯅ ꯍꯦꯟꯃꯟꯕꯅ ꯍꯔꯥꯎꯕꯒ ꯁꯪꯕ ꯅꯠꯇꯦ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯃꯌꯥꯝꯁꯦ? ꯅꯪꯅ ꯂꯧꯔꯤꯕ ꯁꯛꯂꯣꯟ ꯑꯁꯤ ꯃꯌꯥꯝꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ꯫ ꯑꯩꯍꯥꯛꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯅꯤ꯫ ꯑꯩꯍꯥꯛꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯂꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯂꯦꯡꯈꯠꯄꯤꯌꯨ꯫ ꯊꯧꯒꯜ ꯃꯄꯨꯡ ꯐꯥꯅ ꯇꯧꯍꯟꯖꯒꯦ꯫ ꯄꯥꯃꯦꯜꯕꯨ ꯐꯝꯍꯜꯂꯤ ꯑꯃꯗꯤ ꯂꯩꯁꯤꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯄꯥꯃꯦꯜ ꯀꯗꯣꯝꯗꯒꯤꯅꯣ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯤꯅ ꯄꯥꯃꯦꯜꯒꯤ ꯃꯔꯝꯗ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯩ ꯃꯍꯥꯛꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯄꯨꯟꯁꯤ ꯑꯁꯦ ꯆꯠꯄ ꯄꯥꯝꯃꯤ ꯄꯥꯕꯨꯡ꯫ ꯏꯆꯥꯅꯨꯄꯤ, ꯏꯆꯥꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯂꯨ꯫ ꯏꯄꯥ ꯊꯤꯡꯂꯣꯏ꯫ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯄꯥꯗ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯂꯧꯁꯤꯡ ꯂꯩꯕꯤ ꯏꯆꯥꯅꯤ꯫ ꯏꯆꯥꯅ ꯈꯟꯕ ꯂꯝꯕꯤꯕꯨ ꯀꯔꯤꯗ ꯁꯣꯏꯕ ꯍꯧꯅꯕꯒꯦ? ꯏꯆꯥꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯩꯍꯥꯛ ꯌꯥꯔꯤ꯫ ꯍꯌꯦꯡꯃꯛ ꯃꯈꯣꯏꯒ ꯋꯥ ꯇꯥꯅꯗꯨꯅ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯋꯥ ꯁꯣꯏꯗꯅ ꯈꯟꯅꯒꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯐꯝꯗ ꯃꯃꯥꯁꯨ ꯑꯊꯤꯡꯕ ꯑꯃ ꯄꯤꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯄꯥꯃꯦꯜ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯇꯧꯔꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯈꯟꯅꯔꯤ꯫ ꯅꯤꯡꯊꯧ ꯃꯥꯅ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯇꯧꯗꯦ꯫ ꯄꯥꯃꯦꯜꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯁꯨ ꯃꯍꯥꯛꯅ ꯇꯧꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯈꯣꯏ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯀꯌా ꯈꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯃꯃꯥꯡꯗ ꯂꯩꯁꯤꯕꯨ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯅꯤꯡꯊꯧꯁꯤꯡ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯅꯕ ꯄꯥꯎꯖꯦꯜ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯅ ꯐꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯃꯦꯜ ꯑꯃꯗꯤ ꯂꯩꯁꯤꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫